Kuki Militant singna thadarakhiba bumpy bomb haitare pipe na saba bomb dugi kanone haitare masisu munutro ro khat yanggelo chilo Sugnu gi akoiba gi mafam sing makta dane haitare ngasi nolamdai pung mari rom tabdi horaga hariba sugni akoiba da wangma da lairiba Kuki Militant sing na kadigi akan momong da pagi Meetei khul tariba Meetei son tamna maru oina nongmei khangata bom na ayamba oiraga haitare landara pagi film pung ama makai ani tarak laba swai phaoba da lepta video ji nakan ani gi marakta khuthokna gi Meetei gi village volunteer sing se magi leijaba kulai sing asi puthokna raga hariba Kuki Militant sing asi laksan akhoi changkhelakpa amadi nong kaptharakhre bom kaptharakhre kya si thenana ba hujikse nakan ani gi makta khuthukto nakan ani gi makta khuthona ba thokdo hujikse makhatana dum tholi hujikse khoi state force ki maike digi haitare hari Kuki Militant sing asi thenana ba state force sing hujikse khuthamba gi thabak do chathari makhatana nakan ani gi makta khuthokna ba leptri haitare maram Kuki Militant sing nasu akan mawongda khut halakpa maramna haiba khunsian sing ngakthok tabe ati haiba film maduda kai village volunteer amri state security force ki maike digi hotnari Say moina kapai bom na sidai paidarak paduna sida taba. Sida horizu moina kapai bom. si pung ani rom tasala haitare ado huji fokta dong hairi ba Kuki Militant sing maike digi akan mawongda bom yauna nomai camera matra bom kapsula pagi thodok sing leptri ai hujik lai jaba pharmacy hana mi leramba mafam ne tare dubu bom kapsulakpa dai noi marup me ama kapsulakpa dagi haije sidaida hujik su bom ama dum ka yam dum tabiro ngani khale do sise hari mafam yam ka heavy ona yauba mafam ama ne haitare sumang daga lairi se gini do noi marup me ama fogsulakpa gini do sise hari ba thodo sing ase laksenaba state force ki maike dagi akan mathak to asopan asina yaubagi paw maktudi phangri adubu Kuki Militant sing na thadarakhiba bumpy bomb haitare pipe na saba bomb dugi kanone haitare masisu hujik yumsida asumba ton yum kharadadi haiba nomi kana bi thodo sing ase leiba maramna ngahaki ona haitare saphagadam fam singda leibagi mami edu uri hojikse nakan ani gi makta haitare nakan ani gi makta yam kana thoda ba hekalakpagi film ni hujik lagi se nungalamdai pung mari romdagi amai kapsala aga Kuki Militant sing landarakhiba du hujik pung mari swai dadi amukena yamna kanna heavy oiba mo haitare khut thonarabagi film adu ti leire munutro hujik se aina le mafam sisu yamna safety oidaba mafam amana haitare nomai bomb je loina marang kaina yorok bagi film adu ni hujik Kuki Militant sing na bom mayama jinaraga thadara huju thadara iba sini pungpham asi phawda lairi film si phawda de hari toma khoi tajaba pawda haitare toma side sing dagi haite maike sing dagi phongdona pagi matung ina di hari Kuki Militant sing nomai kapa iba mafam amasing alba ambulance kya changsin kiba ui maramadona hari Kuki Militant sing sida aso open asina yoramba yabagi oithokpa dudi lei haina phongdok narakpadi lairi numidang oshala aba phawda Kuki Militant sing maike dagi akan mamaongda nomai di bom yauna hari ba Meetei khul sing tamna nandarapagi thong adu thaba di pokta thari se lepagi film laitri ini hujik fawda fangbagi pawi matung ina di hari ba khoi kunga libak kunjat sing amadi village volunteer sing da aso panyau bagi pawdi dokan laite khoi Kuki Militant sing haitare masigi maike ya somda aso open asina yoramba ya bagi oithokan lai haidar maike kya dagi phungrokpal di lai thodo asi thoti mama ngarang hana amadi mamang da haitare lepta na ton ton Manipur mafang kya da Kuki Militant sing na akan mamong da landara pagi thodo sing lai ribni du ngasi su hari Sugnu sida akan mamong da hari Kuki Militant sing landaraga Meetei kunjat sing da lan chathar pagi thong sing chathari hiram sing matang da pawdam jari ba naurem Tanoranjan from Sugnu